ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯊꯣꯏꯕꯤꯁꯅ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯅꯪꯕ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯁꯨꯝ ꯆꯥꯕꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯁꯤꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯅꯤꯡꯕ ꯃꯆꯥꯁꯤꯅ ꯑꯗꯩꯗ ꯃꯆꯥꯁꯤꯅ ꯃꯃꯥꯒ ꯃꯄꯥꯒꯁꯤꯗ ꯍꯥꯏꯔꯦ ꯏꯃꯥ ꯕꯕꯥ ꯑꯩ ꯆꯥꯎꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯑꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯁꯨꯝ ꯁꯨꯔꯒ ꯅꯣꯡꯃꯒ ꯅꯆꯥꯏꯕꯨ ꯊꯥꯛꯄꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤꯅꯦ ꯑꯩ ꯊꯕꯛ ꯊꯤꯕ ꯆꯠꯀꯦ ꯅꯆꯥꯁꯨ ꯆꯥꯎꯔꯛꯑꯕꯅꯤꯅꯅꯦ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯅꯤ ꯑꯅ ꯍꯥꯏ ꯑꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯑꯁ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯕꯨ ꯊꯤꯔꯨꯗꯣꯏꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯣꯅ ꯑꯁ ꯏꯃꯥ ꯌꯥꯅꯤꯁꯦ ꯑꯩ ꯍꯌꯦꯡꯗꯤ ꯆꯠꯀꯦꯁꯦ ꯑꯩ ꯍꯌꯦꯡ ꯍꯦꯛꯇ ꯊꯤꯔꯨꯔꯒꯦꯁꯦ ꯑꯅ ꯍꯥꯏ ꯑꯗꯒꯤ ꯃꯃꯥꯁꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯆꯠꯁꯨ ꯍꯌꯦꯡꯗꯤ ꯊꯤꯔꯨꯔꯣ ꯑꯅ ꯍꯥꯏ ꯑꯗꯩ ꯃꯄꯥꯁꯤꯅꯁꯨ ꯆꯠꯆꯔꯖꯅꯨ ꯀꯥꯏꯅ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯅ ꯆꯥꯅꯕ ꯈꯔ ꯑꯃ ꯌꯣꯝꯁꯤꯜꯂꯦ ꯑꯗꯒꯤ ꯆꯥꯅꯅꯕꯅꯤꯅ ꯃꯃꯥꯁꯤꯅ ꯆꯥꯛꯌꯣꯝꯒ ꯌꯣꯝꯕꯤꯗꯅ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯃꯃꯥꯅ ꯆꯥꯛꯌꯣꯝ ꯌꯣꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯥꯏ ꯐꯤꯔꯣꯜꯒ ꯌꯣꯝꯕꯒꯗꯣ ꯄꯨꯔꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯑꯩꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯀꯗꯥꯏꯗꯕꯨ ꯍꯪꯉꯒ ꯑꯩꯒꯤ ꯊꯕꯛꯁꯦ ꯊꯤꯔꯨꯗꯣꯏꯅꯣ ꯌꯨꯝꯗꯒꯤꯗꯤ ꯑꯩ ꯊꯕꯛ ꯊꯤꯔꯨꯅꯦꯅ ꯄꯩꯁꯥ ꯇꯥꯜꯂꯨꯅꯦꯅ ꯂꯥꯛꯑꯦ ꯀꯅꯥꯗꯕꯨ ꯍꯪꯗꯣꯏꯅꯣꯅ ꯃꯥꯁꯦ ꯈꯟ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯁꯦ ꯌꯥꯝ ꯇꯥꯝꯅ ꯎꯅꯔꯦꯅꯦ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩꯅ ꯎꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯌꯨꯝ ꯑꯝꯇꯁꯨ ꯎꯗꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯕꯛ ꯁꯨꯗꯣꯔꯤꯁꯦꯅ ꯃꯥꯅ ꯁꯨꯝ ꯈꯟꯅ ꯂꯥꯛꯄꯗ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜꯂꯛꯑꯦꯕ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯝꯂꯤ ꯇꯧꯔꯛꯄꯩꯁꯤꯗ ꯏꯁ ꯑꯩꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯀꯗꯥꯏꯗꯕꯨ ꯂꯦꯛꯀꯅꯤ ꯁꯤꯗꯤ ꯃꯥꯅ ꯈꯟꯅ ꯇꯧꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯩ ꯃꯨꯁꯤ ꯊꯥꯟꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯎꯏꯌꯦꯕꯀꯣ ꯑꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯎꯕꯁꯦ ꯏꯁ ꯑꯥꯗ ꯃꯩꯉꯥꯜ ꯑꯃꯗꯤ ꯐꯥꯎꯏꯁꯦ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒꯦꯅ ꯃꯥꯁꯦ ꯆꯪꯉꯛꯄꯁꯤꯗ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯝꯁꯦ ꯍꯅꯨꯕ ꯑꯃꯈꯛ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯩꯗ ꯍꯅꯨꯕꯁꯤꯅ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯧꯔꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯃꯆꯥꯁꯤꯅ ꯕꯕꯥ ꯅꯆꯥꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩ ꯕꯕꯥꯒꯤꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤ ꯑꯃꯇ ꯂꯦꯛꯆꯒꯦꯕ ꯑꯅ ꯍꯥꯏ ꯑꯗꯒꯤ ꯉꯁꯥꯏ ꯑꯍꯟꯁꯤꯅ ꯍꯣ ꯂꯦꯛꯑꯣ ꯐꯔꯦ ꯑꯗꯒꯤꯗꯤ ꯑꯍꯟꯁꯤꯅ ꯍꯪꯉꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯕꯕꯥ ꯑꯩꯁꯦ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦꯅ ꯊꯤꯔꯨꯒꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯕꯕꯥꯅ ꯍꯥꯏ ꯑꯗ ꯑꯣ ꯐꯔꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯣ ꯑꯅ ꯍꯥꯏ ꯍꯅꯨꯕꯁꯤꯅ ꯑꯗꯒꯤꯗꯤ ꯇꯨꯝꯃꯦ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯤꯅꯒ ꯋꯥꯛꯀꯤꯡꯒ ꯆꯠꯅꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯩꯗꯨꯗ ꯉꯁꯥꯏ ꯑꯍꯟꯁꯦ ꯍꯧꯒꯠꯂꯦ ꯑꯍꯟꯁꯤꯅꯉꯁꯥꯏ ꯑꯉꯥꯡꯁꯤꯗ ꯍꯧꯗꯣꯛꯑꯦ ꯑꯉꯥꯡ ꯅꯨꯄꯥꯃꯆꯥꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯊꯤꯕ ꯆꯠꯀꯅꯤ ꯑꯗꯥꯏ ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦꯅꯦ ꯑꯅ ꯍꯥꯏ ꯉꯁꯥꯏ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯑꯦ ꯑꯧ ꯕꯕꯥ ꯑꯩ ꯊꯕꯛ ꯊꯤꯕ ꯆꯠꯇꯣꯏꯅꯦꯅ ꯁꯦ ꯅꯪꯅꯅꯦ ꯊꯕꯛ ꯊꯤꯕ ꯆꯠꯅꯤ ꯍꯥꯏꯗꯣ ꯁꯤꯗꯒꯤ ꯃꯃꯥꯡꯁꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯆꯨꯝꯅ ꯆꯠꯈꯣ ꯆꯨꯝꯅ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯦ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛꯑꯦꯔꯒ ꯈꯨꯜ ꯑꯃ ꯂꯩꯔꯦ ꯈꯨꯟꯗꯨꯗꯅꯦ ꯅꯤꯡꯊꯧ ꯑꯃ ꯂꯩꯕꯅꯦ ꯅꯤꯡꯊꯧꯗꯨꯒꯤꯗꯅꯦ ꯑꯩ ꯊꯕꯛ ꯈꯤꯇ ꯁꯨꯕ ꯅꯣꯝꯕ ꯌꯥꯎꯖꯒꯦꯅꯅꯦ ꯅꯪ ꯍꯦꯛꯇ ꯍꯥꯏꯔꯨꯆꯣ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯨ ꯐꯪꯉꯅꯤ ꯅꯪꯅ ꯇꯥꯅꯤꯡꯉꯤꯕ ꯁꯦꯟꯗꯨꯁꯨ ꯐꯪꯉꯅꯤ ꯊꯕꯛꯁꯨ ꯐꯪꯉꯅꯤ ꯆꯣ ꯆꯨꯝꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯉꯅꯤꯅ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯇꯥꯛꯂꯛꯑꯦꯕ ꯍꯣꯏ ꯕꯕꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯤ ꯂꯥꯛꯑꯦ ꯑꯗꯩꯗꯨꯗ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯁꯤ ꯄꯔꯦꯡ ꯁꯥꯅ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯦꯟꯁꯤꯗꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯛꯆꯤꯡꯁꯤ ꯄꯔꯦꯡ ꯁꯥꯅ ꯆꯠꯄꯁꯤꯗꯅꯦ ꯃꯥꯅ ꯃꯁꯤꯕꯨ ꯀꯥꯜꯂꯒ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯣꯏꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯣꯏ ꯄꯔꯦꯡꯁꯦ ꯃꯣꯏ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯠꯄ ꯑꯗꯨꯅꯦꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯦꯕ ꯂꯦꯞꯄ ꯂꯩꯕꯁꯤꯗ ꯀꯛꯆꯤꯡꯁꯤꯡꯁꯦ ꯄꯔꯦꯡ ꯁꯥꯅ ꯃꯔꯤ ꯁꯨꯝ ꯆꯠꯄꯁꯤꯗ ꯈ꯭ꯋꯥꯏ ꯑꯀꯣꯟꯕꯒꯤ ꯀꯛꯆꯤꯡꯁꯦ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯗꯅꯅꯦ ꯈꯣꯡꯕꯥꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯤꯗꯅꯦ
ꯃꯥꯁꯤ ꯀꯥꯈꯠꯄ ꯉꯝꯗꯗꯅ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯂꯣꯡꯈꯥꯏꯂꯣꯡꯗ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯣ ꯁꯤꯃ ꯅꯥꯟꯊꯍꯧꯔꯦꯗꯣ ꯑꯣ ꯅ ꯍꯥꯏꯔꯒ ꯃꯥꯅ ꯂꯧꯈꯠꯄꯤꯔꯒ ꯐꯖꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯦꯟꯁꯤꯗ ꯊꯥꯡꯀꯠꯄꯤꯔꯦꯕ ꯊꯥꯡꯀꯠꯄꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯛꯆꯦꯡꯁꯤꯅꯅꯦ ꯃꯍꯥꯁꯣꯏ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯀꯠꯄꯤꯔꯒ ꯏꯃꯥꯟꯅꯕ ꯃꯔꯛꯁꯤꯗ ꯇꯤꯜꯍꯟꯕꯤꯕꯒꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅꯅꯦ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯑꯥꯗ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯁꯦ ꯑꯁꯤꯒꯤ ꯃꯈꯥꯗꯅꯦ ꯂꯨꯄꯥ ꯃꯆꯨꯒꯤ ꯕꯥꯁꯤ ꯑꯃ ꯂꯩꯕꯅꯤ ꯅꯪ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯣ ꯍꯌꯦꯡ ꯃꯍꯥꯁꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯅꯦ ꯕꯥꯁꯤꯗꯣ ꯈꯣꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯉꯁꯥꯏ ꯀꯛꯆꯦꯡꯁꯤꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦꯕ ꯑꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏ ꯈꯣꯡꯅꯥꯡꯗꯣ ꯑꯗꯨꯏ ꯃꯈꯥꯁꯤꯗ ꯃꯥꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯕꯥꯁꯤ ꯍꯥꯏꯁꯤꯕꯣꯅ ꯌꯦꯡꯀꯥꯟꯗ ꯕꯥꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯗꯨꯗ ꯉꯥꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯑꯁ ꯕꯥꯁꯤꯁꯤꯗꯤ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯎꯗꯨꯗ ꯕꯥꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯄꯣꯔꯛꯑꯦ ꯍꯥꯞꯆꯤꯜꯂꯒ ꯄꯣꯔꯛꯄꯁꯤꯗ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯑꯃ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡꯗꯣ ꯎꯔꯤ ꯋꯥꯔꯤꯅ ꯄꯟꯗꯅ ꯃꯥꯁꯦ ꯄꯥꯏꯕ ꯉꯝꯃꯝꯗ꯭ꯔꯦꯕꯀꯣ ꯀ꯭ꯋꯥꯛꯁꯦ ꯄꯥꯏꯕ ꯉꯝꯗꯗꯅ ꯂꯩꯕꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯔꯒꯅꯦ ꯀ꯭ꯋꯥꯛ 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 ꯑꯅ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯃꯊꯛꯁꯤꯗ ꯔꯥꯎꯟꯁꯦ ꯀꯣꯏꯔꯒꯅꯦ ꯈꯣꯡꯗꯅ ꯇꯧ ꯂꯩꯕꯁꯦ ꯃꯥꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦꯅ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯎꯔꯤ ꯋꯥꯔꯤꯅꯒ ꯄꯟꯗꯅ ꯃꯥꯁꯦ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯃꯁꯥ ꯃꯔꯦꯡꯗꯣ ꯈꯞꯄ ꯉꯝꯗꯗꯅ ꯄꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯥꯅ ꯈꯜꯂꯦ ꯑꯣ ꯁꯤꯗ ꯀ꯭ꯋꯥꯛ ꯑꯃ ꯄꯟꯕꯁꯤꯅꯅꯤꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯑꯁꯤꯗ ꯄꯥꯏꯔꯤꯁꯤꯗꯤ ꯑꯅ ꯍꯥꯏꯔ ꯃꯥꯅ ꯀ꯭ꯋꯥꯛꯁꯦ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤꯅꯦ ꯃꯥꯅ ꯑꯃꯃꯝ ꯂꯧꯊꯣꯛꯄꯤꯗꯅ ꯃꯥꯁꯦ ꯀ꯭ꯋꯥꯛꯁꯦ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯛꯁꯤꯅꯅꯦ ꯍꯥꯏꯔꯦ ꯃꯍꯥꯁꯣꯏ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯃꯍꯥꯁꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯄꯟꯗꯅ ꯂꯩꯔꯝꯒꯅꯤꯗꯣ ꯑꯗꯨꯅ ꯃꯍꯥꯁꯣꯏꯅ ꯑꯩꯒꯤ ꯄꯜꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯁꯨ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯅꯅꯦ ꯀꯣꯔꯤ ꯃꯆꯨꯒꯤ ꯕꯥꯁꯤꯁꯦ ꯁꯤꯃ ꯄꯥꯏꯕꯤꯒꯣ ꯍꯌꯦꯡ ꯃꯍꯥꯁꯣꯏꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗꯅꯦ ꯕꯥꯁꯤꯁꯦ ꯈꯣꯡꯕꯤꯔꯛꯎꯅ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯨꯒ ꯄꯥꯏꯃꯤꯟꯅꯈ꯭ꯔꯦꯕ ꯕꯥꯁꯤꯁꯦ ꯄꯤꯔꯝꯃꯒ ꯑꯗꯒꯤ ꯕꯥꯁꯤ ꯑꯗꯨꯃꯒ ꯑꯃꯨꯛ ꯉꯁꯥꯏ ꯃꯥꯏ ꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯣꯔꯛꯑꯦ ꯑꯗꯨ ꯕꯥꯁꯤ ꯑꯅꯤ ꯁꯨꯔꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯕꯥꯜ ꯑꯃꯗ ꯉꯥ ꯑꯃꯅꯦ ꯈꯞ 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 ꯑꯅ ꯈꯞꯄꯒ ꯁꯨꯝ ꯂꯩꯔꯝꯃꯦꯕ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯑꯗꯒꯤ ꯃꯥꯅ ꯉꯥꯁꯦ ꯂꯧꯈꯠꯂꯒ ꯏꯁꯤꯡꯁꯤꯗ ꯊꯥꯗꯔꯦ ꯑꯗꯒꯤ ꯉꯥꯁꯤꯅ ꯍꯥꯏꯔꯦ ꯃꯍꯥꯁꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯍꯥꯁꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯏꯟꯊꯣꯛꯅ ꯋꯥꯔꯝꯈ꯭ꯔꯅꯤꯗ ꯑꯗꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯕꯥꯁꯤꯁꯦ ꯁꯤꯃ ꯄꯥꯏꯕꯤꯒꯣ ꯍꯌꯦꯡ ꯃꯍꯥꯁꯣꯏꯅꯅꯦ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯕꯥꯁꯤꯁꯦ ꯍꯦꯛ ꯈꯣꯡꯕꯤꯔꯛꯎꯀꯣ ꯕꯥꯁꯤꯁꯦ ꯈꯣꯡꯉꯀꯥꯟꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯍꯥꯁꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔ ꯉꯥꯁꯦ ꯐꯠ 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 ꯄꯦꯄꯥ 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 ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯕꯥꯁꯤ ꯑꯍꯨꯝ ꯁꯨꯔꯗ꯭ꯔꯥ ꯕꯥꯁꯤ ꯑꯍꯨꯝꯁꯦ ꯁꯨꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯁꯨꯝ ꯂꯥꯛꯑꯦ ꯉꯁꯥꯏ ꯈꯨꯟꯁꯦ ꯎꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯉꯩꯗꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯃꯥꯁꯦ ꯍꯔꯥꯎꯗꯅ ꯄ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯇꯝꯅ ꯆꯪꯉꯛꯄꯁꯤꯗ ꯅꯤꯡꯊꯧꯒꯤ ꯊꯅꯊꯣꯡꯒ ꯍꯥꯏꯕꯗꯣ ꯑꯗ ꯉꯥꯛꯄ ꯃꯅꯥꯏꯁꯤꯡꯗꯨꯅ ꯀꯅꯥꯅꯣ ꯅꯪ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯅꯥꯏ ꯑꯩ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤꯗ ꯊꯕꯛ ꯑꯝꯇ ꯁꯨꯖꯒꯦ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯝꯇ ꯄꯤꯅꯕꯤꯌꯣꯅ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯉꯥꯏꯈꯣ ꯑꯩ ꯅꯤꯡꯊꯧꯗ ꯍꯪꯀꯠꯂꯨꯈꯤꯒꯦꯅ ꯃꯅꯥꯏꯁꯤꯅ ꯅꯤꯡꯊꯧꯁꯤꯗ ꯍꯪꯉꯨꯕꯗ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯒꯤꯗ ꯊꯕꯛ ꯊꯤꯒꯦ ꯂꯥꯛꯑꯕꯅꯤꯅꯅꯦ ꯆꯪꯍꯜꯂꯛꯎ ꯆꯪꯍꯜꯂꯛꯎ ꯍꯥꯏ ꯑꯗꯒꯤ ꯉꯁꯥꯏ ꯅꯨꯄꯥꯁꯤ ꯆꯪꯍꯜꯂꯛꯑꯦ ꯆꯪꯍꯜꯂꯛꯑꯒ ꯅꯪ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯏꯅꯤ ꯊꯕꯛ ꯁꯨꯒꯦꯅ ꯂꯥꯛꯏꯅꯤ ꯍꯥꯏꯗꯥꯏ ꯍꯥꯏ ꯃꯥꯅꯤ ꯅꯤꯡꯊꯧ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯊꯕꯛ ꯑꯍꯨꯝ ꯍꯥꯟꯅ ꯄꯤꯒꯅꯤ ꯊꯕꯛ ꯑꯍꯨꯝꯁꯦ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯒꯗꯤꯅꯦ ꯅꯪ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯥꯒꯅꯤ ꯅꯤꯡꯊꯧ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦꯅ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯂꯝꯖꯥꯡ ꯂꯥꯛꯄꯒꯤꯅꯦ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯔꯝꯃ ꯆꯪꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯄꯣꯊꯥꯔꯦ
ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯅꯤꯡꯊꯧꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯊꯕꯛꯇꯣ ꯍꯥꯏꯕꯤꯔꯣ ꯑꯅ ꯍꯥꯏꯔꯦ ꯁꯦ ꯑꯩꯒꯤꯅꯦ ꯂꯧꯕꯨꯛꯇꯅꯦ ꯂꯧ ꯈꯥꯎꯗꯣꯛꯈꯤꯕ ꯌꯩꯊꯣꯛꯈꯤꯕꯒꯤꯅꯦ ꯆꯔꯨꯗꯣ ꯃꯈꯣꯛꯅ ꯃꯈꯣꯛ ꯃꯇꯣꯟꯅ ꯃꯇꯣꯟ ꯆꯞ ꯆꯥꯅꯅꯦ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯅꯥꯏꯗꯅꯅꯦ ꯐꯖꯅ ꯊꯨꯞꯀꯗꯕꯅꯤ ꯑꯗꯨ ꯊꯨꯞꯄ ꯉꯝꯃꯦꯗꯅ ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯅꯤ ꯉꯝꯗ꯭ꯔꯦꯗꯅ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯑꯣꯟꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯗꯕ ꯌꯥꯗꯦ ꯑꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤ ꯂꯧ ꯑꯣꯏꯗꯨꯕꯨ ꯏꯕꯦꯝꯃ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯧ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯦꯕ ꯂꯧꯁꯦ ꯑꯗꯒꯤꯗꯤ ꯅꯅꯥꯏ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦꯅꯦ ꯃꯥꯁꯦ ꯂꯧꯕꯨꯛꯁꯤꯗ ꯂꯥꯛꯄꯁꯤꯗ ꯍꯦꯛꯇ ꯆꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯩ ꯃꯀꯣꯛꯅ ꯀꯔꯝꯕꯅꯣ ꯃꯃꯩꯅ ꯀꯔꯝꯕꯅꯣꯁꯦ ꯈꯪꯗ꯭ꯔꯦꯕ ꯃꯇꯣꯟꯅ ꯀꯔꯝꯕꯅꯣꯒꯥꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯃꯥꯁꯦ ꯉꯥꯛꯇꯪ ꯐꯝꯊꯔꯒꯅꯦ ꯏꯟꯊꯣꯛꯄꯅꯤꯗ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯆꯨꯛ ꯌꯥꯝꯈ꯭ꯔꯕ ꯆꯍꯤ ꯑꯃ ꯏꯇꯣꯝꯇ ꯊꯨꯞꯄꯁꯨ ꯂꯣꯏꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛꯁꯤꯕꯨ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅꯕ ꯊꯨꯞꯀꯗꯕꯅꯤ ꯂꯣꯏꯗ꯭ꯔꯦꯗꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏ ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯁꯦ ꯑꯅ ꯃꯥꯅ ꯈꯜꯂꯒ ꯂꯩꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯛꯆꯦꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯁ ꯀꯛꯆꯦꯡꯅ ꯅꯍꯥꯟ ꯄꯤꯔꯝꯕ ꯕꯥꯁꯤꯗ ꯑꯝꯇ ꯈꯣꯡ ꯌꯦꯡꯒꯦ ꯑꯅ ꯃꯥꯅ ꯑꯩ ꯂꯨꯄꯥ ꯃꯆꯨꯒꯤ ꯕꯥꯁꯤꯁꯦ ꯄꯨꯊꯣꯔꯛꯑꯒ ꯅ ꯈꯣꯡꯉꯛꯑꯦꯅꯦ ꯕꯥꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯣꯡꯉꯛꯑꯦꯕ ꯑꯩꯗꯤ ꯈꯣꯡꯕ ꯍꯩꯇꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯣꯡꯉꯛꯑꯦꯅꯦ ꯕꯥꯁꯤꯁꯦ ꯈꯣꯡꯉꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯛꯆꯦꯡ ꯃꯌꯥꯝꯁꯦ ꯃꯥꯅ ꯈꯣꯡꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯁꯤꯗ ꯀꯛꯆꯦꯡꯁꯦ ꯍꯦꯛꯇ ꯍꯧꯅꯔꯒ ꯃꯣꯏ ꯒ꯭ꯔꯨꯞꯇꯣ ꯍꯧꯅꯔꯒ ꯍꯦꯛꯇ ꯀꯛꯆꯦꯡꯁꯤꯅ ꯃꯔꯤ ꯍꯦꯛꯇ ꯂꯥꯛꯄꯅꯤꯗꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯀꯛꯆꯦꯡꯁꯤꯅ ꯍꯪꯉꯦ ꯃꯉꯣꯟꯁꯤꯗ ꯃꯥꯁꯣꯏ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ ꯅꯪꯅ ꯕꯥꯁꯤ ꯈꯣꯡꯉꯒ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯛꯄꯕꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯇꯥꯎꯗꯤ ꯊꯣꯛꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯕꯥꯁꯤꯁꯦ ꯈꯣꯡꯖꯔꯛꯏꯅꯦꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯑꯅ ꯍꯥꯏ ꯁꯤꯗ ꯂꯩꯔꯤꯕꯅꯦ ꯆꯔꯨ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯅꯕ ꯃꯈꯣꯛꯅ ꯃꯈꯣꯛ ꯃꯇꯣꯟꯅ ꯃꯇꯣꯟ ꯐꯖꯅ ꯊꯨꯞꯄꯒ ꯄꯨꯜꯂꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛ ꯂꯣꯏꯗꯕꯗꯅꯦ ꯑꯩꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯦ ꯃꯊꯥꯁꯥꯗꯅ ꯂꯩꯔꯝꯃꯤꯅꯤ ꯏꯇꯥꯎꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝ ꯋꯥꯕꯤꯔꯨꯅꯨꯁꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯀꯛꯆꯦꯡꯁꯤꯅ ꯃꯆꯤꯟꯅ ꯆꯤꯛꯑꯒ ꯃꯈꯣꯛꯅ ꯃꯈꯣꯡ ꯃꯇꯣꯟꯅ ꯃꯇꯣꯟ ꯃꯈꯣꯛꯅ ꯃꯈꯣꯡ ꯃꯇꯣꯟꯅ ꯃꯇꯣꯟꯁꯦ ꯍꯦꯛꯇ ꯃꯄꯩꯁꯦ ꯄꯩꯔꯦꯒ ꯃꯄꯨꯟꯁꯦ ꯊꯣꯛ ꯃꯣꯏꯅ ꯃꯆꯤꯟꯁꯤꯅ ꯇꯧꯔꯒ ꯍꯦꯛꯇ ꯐꯖꯅ ꯄꯩꯗꯅ ꯂꯩꯔꯦꯅꯦ ꯆꯔꯨꯁꯦ ꯃꯄꯨꯟꯁꯦ ꯑꯗꯒꯤꯗꯤ ꯏꯇꯥꯎ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯑꯅ ꯍꯥꯏꯔꯒ ꯐꯅꯤ ꯏꯇꯥꯎ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯩꯍꯧꯔꯦ ꯀꯛꯆꯦꯡꯁꯤꯡꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯑꯦ ꯏꯅꯤꯡꯊꯧꯒꯤ ꯆꯔꯨꯗꯣ ꯅꯅꯥꯏ ꯄꯨꯟꯕ ꯄꯩꯕ ꯂꯣꯏꯖꯔꯝꯃꯦ ꯑꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯅ ꯍꯥꯏꯔꯒ ꯅꯣꯏ ꯀꯅꯥ ꯂꯩꯒꯦ ꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯆꯔꯨ ꯄꯨꯟꯕ ꯂꯣꯏꯔꯝꯃꯦ ꯍꯥꯏꯁꯦ ꯂꯧꯕꯨꯛꯇ ꯆꯠꯂꯣ ꯑꯝꯇ ꯌꯦꯡꯉꯨ ꯆꯠꯂꯣ ꯑꯅ ꯍꯥꯏꯔꯦꯅꯦ ꯌꯦꯡꯉꯨꯔꯒ ꯏꯅꯤꯡꯊꯧ ꯂꯣꯏꯍꯧꯔꯦ ꯊꯕꯛꯇꯣ ꯏꯟꯊꯣꯛ ꯐꯖꯅ ꯄꯨꯟꯈ꯭ꯔꯦ ꯃꯀꯥ ꯑꯝꯇ ꯍꯦꯛ ꯇꯥꯗꯪꯒꯩ ꯁꯤꯠ ꯅꯥꯟꯅ ꯄꯨꯜꯂꯒ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯦꯅꯦ ꯑꯅ ꯅꯤꯡꯊꯧꯁꯦ ꯈꯜꯂꯦ ꯐꯔꯦ ꯊꯕꯛ ꯑꯃꯗꯤ ꯂꯣꯏꯔꯦꯗꯅ ꯑꯅꯤ ꯋꯥꯠꯂꯤ ꯉꯁꯤꯒꯤ ꯄꯣꯊꯥꯖꯔꯨꯔꯣ ꯍꯌꯦꯡ ꯑꯃꯃꯨꯛ ꯍꯥꯏꯔꯒꯦ ꯑꯅ ꯍꯥꯏꯔꯦꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯅ ꯑꯗꯒꯤꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯄꯣꯊꯥꯔꯦ ꯑꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯊꯕꯛꯇꯣ ꯄꯤꯅꯕꯤꯔꯣ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯐꯔꯦ ꯑꯩꯒꯤꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜ 3 ꯂꯩ 3ꯁꯦ ꯎꯆꯦꯛ ꯑꯣꯜꯂꯒꯅꯦ ꯀꯣꯏꯄꯥꯏ ꯄꯥꯏꯒꯦ ꯑꯗꯨꯅꯅꯦ ꯃꯣꯏ ꯄꯥꯏꯊꯣꯛꯇꯅꯕꯅꯦ ꯅꯪꯅ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯦ ꯐꯅꯤ ꯅꯤꯡꯊꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯏꯆꯥꯁꯤꯡꯁꯦ ꯑꯃꯠꯇ ꯆꯠꯊꯣꯛꯍꯟꯕ ꯌꯥꯗꯦ ꯄꯥꯏꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯑꯅ ꯍꯥꯏꯔꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯁꯦꯟꯅꯔꯤꯅꯦꯅ ꯁꯨꯝ ꯁꯦꯟꯅꯕꯗꯨꯗ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯎꯏꯊꯣꯛꯎꯔꯦꯅꯦ ꯑꯩꯈꯣꯏꯕꯨ ꯁꯪꯉꯤꯕ ꯅꯨꯄꯥꯁꯤ ꯎꯏ ꯂꯩꯔꯦ ꯏꯆꯦ ꯏꯅꯥꯎ ꯃꯥꯅ ꯎꯏꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯎꯆꯦꯛ ꯑꯣꯜꯂꯒ ꯄꯥꯏꯍꯧꯔꯁꯤꯅ ꯃꯣꯏ 3ꯁꯦ ꯊꯣꯡꯅꯥꯎꯗꯒꯤ ꯐꯠ ꯄꯥꯏꯊꯣꯛꯈ꯭ꯔꯦꯅꯦ ꯏꯇꯣꯟꯇꯣꯟꯕꯤꯅ ꯐꯠ ꯂꯥꯎ ꯄꯥꯏꯊꯣꯛꯈꯤꯕꯁꯦ ꯉꯁꯥꯏꯒꯤ
ꯅꯨꯄꯥꯁꯤꯅ ꯃꯃꯤꯠꯇꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯒ ꯈꯪꯄꯥꯡ ꯄꯥꯡꯉꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯅ ꯍꯩꯁ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯎꯏꯊꯣꯛꯎꯔꯦꯗꯅ ꯑꯩꯅ ꯎꯏꯔꯤꯀꯥꯟꯗ ꯃꯣꯏꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯁ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩ ꯁꯤꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯈꯜꯂꯦꯅꯦ ꯑꯗꯨꯒ ꯍꯩꯁ ꯅꯍꯥꯟ ꯀ꯭ꯋꯥꯛꯅ ꯄꯤꯔꯝꯕ ꯀꯣꯔꯤ ꯃꯆꯨꯒꯤ ꯕꯥꯁꯤꯗꯣ ꯈꯣꯡꯉ ꯌꯦꯡꯒꯦ ꯑꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛꯅ ꯄꯤꯔꯝꯕ ꯕꯥꯁꯤꯁꯦ ꯑꯃꯨꯛ ꯈꯣꯡꯉꯦꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯣꯡꯉꯦ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯛꯁꯤꯡꯁꯦ ꯍꯦꯛꯇ ꯃꯔꯤ 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 ꯄꯥꯏꯁꯜꯂꯦꯅꯦ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯛꯁꯤꯅ ꯍꯪꯉꯦ ꯃꯥꯁꯣꯏ ꯅꯪ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯦ ꯅꯪꯅ ꯕꯥꯁꯤ ꯈꯣꯡꯉꯒ ꯑꯩꯈꯣꯏ ꯀꯧꯔꯛꯏꯁꯦꯅ ꯃꯥꯅ ꯋꯥꯔꯤꯗꯣ ꯂꯤꯔꯦ ꯅꯤꯡꯊꯧꯁꯤꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩ 3ꯗꯣ ꯑꯩꯉꯣꯟꯗ ꯁꯦꯟꯅꯧ ꯍꯥꯏ ꯃꯣꯏ 3ꯗꯨꯅ ꯀ꯭ꯋꯥꯛ ꯑꯣꯜꯂꯒ ꯄꯥꯏꯊꯣꯛꯈꯤꯕꯅꯤ ꯄꯥꯏꯊꯣꯛꯇꯅꯕ ꯁꯦꯟꯅꯧ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯅ ꯉꯥꯏꯍꯥꯛ ꯎꯏꯊꯣꯛꯏꯀꯥꯟꯗ ꯃꯣꯏꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯃꯥꯏꯅ ꯐꯥꯔꯨꯗꯣꯏꯅꯣ ꯑꯩꯁꯦ ꯍꯥꯠꯄ ꯇꯥꯔꯦ ꯑꯋꯥꯕꯗ ꯇꯥꯔꯦꯅ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯒꯤ ꯀ꯭ꯋꯥꯛ ꯅꯤꯡꯊꯧ ꯃꯀꯣꯛꯁꯤꯅꯅꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯒꯔꯨꯔꯒ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯒ ꯌꯥꯝ ꯆꯥꯎꯅ ꯀ꯭ꯋꯥꯛꯁꯤ ꯑꯣꯟꯊꯣꯔꯦꯔꯒ ꯃꯥꯁꯣꯏ ꯅꯪ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯇꯣꯡꯉꯨ ꯂꯥꯎ ꯑꯗꯨꯒꯅꯦ ꯎꯆꯦꯛ ꯃꯌꯥꯝꯗꯨꯗꯒꯤ ꯅꯪ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯪ ꯃꯁꯛ ꯈꯪꯍꯧꯕ ꯅꯠꯇ꯭ꯔ ꯈꯪꯍꯧꯋꯤ ꯑꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯥꯅ ꯀ꯭ꯋꯥꯛꯁꯤꯒꯤ ꯃꯊꯛꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥꯁꯦ ꯇꯣꯡꯉꯒ ꯄꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏ 3ꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯅ ꯎꯆꯦꯛ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯟꯗꯕꯤꯗ ꯃꯣꯏ 3 ꯈꯛꯇꯪ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯀ꯭ꯋꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏ ꯁꯤꯗ ꯂꯩꯔꯦꯕ 3ꯁꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯅ ꯋꯣꯝꯖꯜꯂꯦꯔꯒ ꯎꯆꯦꯛ 3ꯁꯦ ꯐꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯄꯣꯔꯛꯑꯒ ꯃꯣꯏ ꯀꯥꯗꯨꯗ ꯑꯃꯨꯛ ꯊꯝꯕꯤꯔꯝꯃꯦ ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯅ ꯃꯥꯁꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯅ ꯍꯥꯏꯔꯦ ꯐꯒꯅꯤ ꯑꯅ ꯍꯥꯏꯔꯦ ꯑꯗꯩ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤ ꯄꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ 3ꯗꯨꯁꯨ ꯀꯩꯝꯇ ꯆꯠꯊꯣꯛꯇ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅꯒ ꯇꯝꯗꯅ ꯀꯔꯤꯝꯇ ꯆꯠꯊꯣꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯪꯕꯗꯒꯤꯅ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯄꯥ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦꯕ ꯃꯤꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯍꯦꯛꯇ ꯉꯝꯃꯤ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯀꯔꯤ ꯊꯕꯛ ꯍꯥꯏꯅꯤꯅ ꯃꯥꯁꯦ ꯈꯜꯂꯦꯕꯀꯣ ꯑꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯗ ꯐꯔꯦ ꯉꯁꯤꯁꯨ ꯅꯪ ꯑꯩ ꯏꯆꯥꯅꯨꯄꯤ 3ꯁꯦ ꯁꯪꯕꯗ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯍꯌꯦꯡ ꯑꯃꯈꯛꯇ ꯉꯥꯏꯔꯦꯀꯣ ꯅꯪꯒꯤ ꯊꯕꯛ ꯃꯁꯤ ꯉꯝꯃꯕꯗꯤꯅꯦ ꯅꯪ ꯊꯕꯛ ꯄꯤꯗꯣꯏꯅꯤ ꯉꯝꯗ꯭ꯔꯦꯗꯅ ꯅꯪ ꯑꯉꯥꯡ ꯑꯣꯟꯗꯣꯏꯅꯤ ꯍꯥꯏꯔꯒ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣꯅ ꯊꯥꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦꯅꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯈꯜꯂꯤꯅꯤꯀꯣ ꯃꯥꯗꯤ ꯃꯁꯤꯃꯛꯇꯕꯨ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯊꯕꯛ ꯃꯥꯅ ꯍꯦꯛꯇ ꯉꯝꯃꯤ ꯑꯩꯒꯤ ꯈꯨꯗꯣꯞꯁꯤ ꯇꯨꯔꯦꯟꯗ ꯂꯪꯊꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯥ ꯊꯤꯍꯟꯒꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯊꯕꯛꯇꯣ ꯄꯤꯕꯤꯔꯣ ꯁꯦ ꯑꯩꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕ ꯈꯨꯗꯣꯞꯇꯣ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯇꯥꯍꯧꯔꯦ ꯑꯗꯨꯅ ꯅꯪ ꯈꯨꯗꯣꯞꯇꯣ ꯈꯨꯜꯂꯛꯇꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯤꯀோ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈꯨꯗꯣꯞꯇꯣ ꯈꯨꯜꯂꯛꯇ꯭ꯔꯗꯤꯅꯦ ꯅꯪ ꯅꯁꯥ ꯑꯉꯥꯡ ꯑꯣꯟꯗꯣꯔꯤꯕꯅꯤ ꯊꯕꯛꯇꯤ ꯂꯥꯏꯔꯗꯅ ꯍꯥꯏꯔꯦꯅꯦ ꯈꯨꯗꯣꯞ ꯄꯤꯛꯈ꯭ꯔꯕꯗꯣ ꯇꯨꯔꯦꯟ ꯃꯈꯥꯗꯨꯗ ꯂꯪꯊꯣꯛꯑꯒ ꯀꯃꯥꯏꯅ ꯊꯤꯔꯨꯗꯣꯏꯅꯣ ꯀꯃꯥꯏꯅ ꯈꯨꯜꯂꯨꯗꯣꯏꯅꯣꯒꯤ ꯋꯥꯈꯟꯗ ꯃꯥꯗꯤ ꯇꯨꯔꯦꯟꯁꯤꯗ ꯃꯥꯏ ꯈꯨꯗꯣꯞꯇꯣ ꯂꯪꯊꯣꯛꯏꯅꯦꯕ ꯑꯗꯒꯤꯗꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯍꯥꯏ ꯅꯅꯥꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯨꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯏꯁꯤꯡ ꯁꯨꯛ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯄꯤꯛꯈ꯭ꯔꯕꯗꯨ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯇꯥꯔꯅꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤꯅ ꯃꯥꯁꯦ ꯈꯜꯂ ꯂꯩꯔꯦ ꯍꯩꯁ ꯅꯍꯥꯟ ꯉꯥꯅ ꯄꯤꯔꯝꯕ ꯕꯥꯁꯤꯗꯣ ꯈꯣꯡ ꯌꯦꯡꯒꯦ ꯑꯅ ꯑꯃꯨꯛ ꯃꯥꯅ ꯃꯥꯏ ꯈꯥꯎꯗꯨꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯕꯥꯁꯤꯁꯦ ꯁꯤꯃꯨꯛ ꯂꯧꯊꯣꯛꯑꯒ ꯉꯁꯥꯏ ꯕꯥꯁꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯃꯨꯛ ꯈꯣꯡꯉꯦꯅꯦ ꯈꯣꯡꯕꯁꯤꯗ ꯉꯥꯁꯦ ꯍꯦꯛꯇ ꯒꯨꯔꯨ ꯁꯤꯗ ꯆꯥꯖꯤ ꯉꯥꯁꯦ ꯀꯟꯅꯒꯤ ꯉꯥ ꯃꯁꯤꯡꯁꯦ ꯁꯨꯅꯕ ꯂꯤꯁꯜꯂꯛꯑꯒ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯍꯪꯉꯦ ꯃꯥꯁꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯕꯥꯁꯤ ꯈꯣꯡꯉꯒ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯦꯅ ꯍꯪꯉꯦ ꯑꯗ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞ ꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯇꯥꯍꯧꯔꯦ ꯍꯥꯏ ꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯨꯛ ꯆꯥꯎꯕ ꯇꯨꯔꯦꯟꯁꯤꯗ ꯑꯩꯅ ꯈꯨꯗꯣꯞꯇꯨ ꯀꯃꯥꯏꯅ ꯊꯤꯔꯨꯗꯣꯏꯅꯣꯅ ꯑꯩꯁꯦ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯤꯅꯤ ꯑꯅ ꯍꯥꯏꯔꯦ
ꯑꯗꯩ ꯉꯁꯥꯏ ꯉꯥꯁꯤꯅ ꯍꯥꯏꯔꯦ ꯃꯍꯥꯁꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯊꯤꯖꯔꯛꯀꯦꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯥ ꯃꯌꯥꯝꯁꯤꯅ ꯆꯤꯠ ꯆ꯭ꯔꯥ ꯊꯤꯗꯅ ꯈꯨꯗꯣꯞꯁꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯦ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯄꯤꯔꯦ ꯈꯨꯗꯣꯞꯁꯦ ꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯈꯨꯗꯣꯞꯇꯣ ꯁꯤꯅꯤꯁꯦ ꯑꯗꯣ ꯃꯍꯥꯁꯣꯏ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯅꯁꯨ ꯐꯅꯤ ꯇꯥꯎ ꯍꯥꯏꯅ ꯑꯗꯒꯤ ꯃꯥꯁꯤ ꯈꯨꯗꯣꯞꯁꯤ ꯄꯨꯔ ꯂꯥꯛꯑꯦ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞꯇꯣ ꯁꯤꯗ ꯂꯩꯖꯔꯦꯅ ꯍꯥꯏ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯍꯦꯛꯇ ꯉꯛꯈ꯭ꯔꯕꯅꯤꯅꯦ ꯃꯃꯤ ꯃꯅꯥꯒ ꯂꯣꯏ ꯊꯛꯀꯠꯈ꯭ꯔꯦ ꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯗꯨꯛ ꯂꯨꯈ꯭ꯔꯕꯗꯨꯗ ꯈꯨꯗꯣꯞꯁꯤ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯏꯂꯥꯏ ꯂꯥꯏꯒꯩ ꯏꯊꯨꯝꯈꯩ ꯈꯨꯗꯣꯞꯇꯨ ꯈꯨꯜꯂꯦꯅ ꯄꯨꯔꯛꯄꯗꯨꯗ ꯑꯗꯩꯗꯤ ꯃꯥꯅ ꯍꯦ ꯅꯣꯏ ꯀꯅꯥ ꯂꯩ ꯁꯅꯥ ꯈꯣꯡꯖꯥꯎ ꯄꯨꯊꯣꯔꯛꯎ ꯂꯨꯄꯥ ꯈꯣꯡꯖꯥꯎ ꯄꯨꯊꯣꯔꯛꯎ ꯃꯤꯅ ꯉꯝꯗꯕ ꯊꯕꯛꯁꯤ ꯃꯥꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯒꯦꯅ ꯂꯥꯛꯄꯁꯤꯡꯁꯦ ꯉꯝꯗꯗꯅ ꯂꯣꯏꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯃꯗꯤ ꯂꯣꯏꯅ ꯉꯝꯃꯤ ꯑꯗꯨꯅꯅꯦ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯄꯨꯊꯣꯔꯛꯎ ꯈꯣꯡꯖꯥꯎ ꯄꯨꯊꯣꯔꯛꯎꯅ ꯁꯅꯥ ꯈꯣꯡꯖꯥꯎ ꯂꯨꯄꯥ ꯈꯣꯡꯖꯥꯎ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯁꯦ ꯄꯥꯝꯆꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯧ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤꯅ ꯍꯥꯏꯔꯦꯅꯦ ꯑꯗ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯦ ꯏꯇꯣꯟꯇꯣꯝꯕꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯅꯥꯏ ꯑꯩꯕꯨ ꯈꯟꯖꯧ ꯍꯥꯏꯔꯕꯗꯤ ꯁꯅꯥꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯁꯤꯒ ꯍꯣꯡꯕꯤꯌꯨꯅ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯦ ꯂꯨꯍꯣꯡꯉꯒ ꯉꯁꯥꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯅ ꯁꯒꯣꯜꯒ ꯗꯣꯂꯥꯏꯒ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯕ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯍꯧꯕ ꯂꯝꯗꯣ ꯑꯗꯨ ꯇꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯟ ꯁꯒꯣꯜ ꯇꯣꯡꯕꯅ ꯇꯣꯡꯕ ꯁꯥꯃꯨ ꯇꯣꯡꯕꯅ ꯇꯣꯡꯕ ꯗꯣꯂꯥꯏ ꯇꯣꯡꯕꯅ ꯇꯣꯡꯕ ꯇꯧꯗꯅꯅꯦ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯔꯒ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯆꯥꯕ ꯊꯛꯄ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗꯕꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ